Thasigi kungi ayukpung taramathoi taba matamda Senapati District Headquarter da kuntramari suba AR gi kangbuga NSNIM ga muknabagi thodok thokraba matung mathangi numita Senapati District ki tahanjamdagi kuntramari suba Assam Rifles na phajinkiba NSNIM gi Captain Gideon Thangal ngarang CGM Senapati gi mangda puthokla batungda ngasi ayuk anganbada tekta kaidana thadorakre hari Manipur State asida handak jahi January gitang amadagi inner line permit ILP system chanaba haukraba matung yumlon nariba Assam gi kasar da leriba mitai sing juribam lomda changbada ILP yaudana changlakpa yadabana maram oiraga matam kuina dagi lainarakba igi mari adu mami samlakpagi mawong amada urakli masibu kanbinaba Manipur lengakta kasar da khundariba Manipuri singna lengaki paukhum tabu ngairi Kota gi liching makhada ngasisu oja singna tanduna lakpa aropi lising ani taramapan rectification tawbiu amadi school education da AGP system muthat piduna GP system da oina onthok piu haibada bi tawraduna ngasi ZEO Bisempur gi office complex ta oja singna khongjang changshin kre Manipuri Digital Films ki maming leiraba sairangba amadi film director Homen Diwai masagi anaba amadagi housing hospital da leiriba asida angamba mateng pangboina Kaidan Films ki team amana mak masagi yum sagolban thangjam leirakta sel gi angamba mateng pangkhre Manipur Planning Department gi senthang makhada tha ani chupna chatharakpa incubation training of idea states startup for Manipur state ahanba amadi ani shuba batch ki oiba Valedictory Thoram ngasi Lamphil Pata leba Institute of Cooperative Management ICM gi conference hall da pangthokre Assam gi mafam da Sibrati pangthokre Sivasagar da International Sibrati pangthokpaga loinana hozai da leba ahanba mitai na taba lam Jugijan Raspberry Archaeology gi manung da leba Sif Mandir da chahi khuding gi pangthokpagum handaksu ngarangdagi hauna Sibrati pangthokre Isor gi mafam da thoni jabagi damak lamdam asigi mafam kaya dagi miyoi kya tinki Prime Minister Narendra Modi nangasi ahanbo ina Odisha da pangthokadaba Khelo India University Games video conferencing gi khudangda haudoklagani tongan ba masana singda changdam nagadoriba games asi katakta leiriba Joral Nehru Indoor Stadium dagi haudokani ngasi gi haudokpagi thoram asida Odisha gi Chief Minister Navin Patnaik amadi Union Sports Minister Kiran Rijiju su saruk yagadori World Health Organization ki experts sing asi coronavirus ki haurakfam ni hairiba China gi Wuhan da chatkadauri haina China gi news agency Jinhua na report tawrakli Miyoi tarani thoina saba team World Health Organization ki team asina haukiba ningthauka ba numita thumkhrabasu China gi government na Wuhan da changbada ayaba pidrabagi tungda ngasi khaktada ayaba asi pirakkibani Senapati District ki manung chanba Chinikonda leiba Saina Institute of Medical Science Sims Complex ta Sims Group of Institute ki numit nini chathagadaba ahan by annual sports meet lising ani kun ngasi haudokre Thormaduda ichamgi hanagi president su oiramba social worker and Rajendro Sims Group of Institute ki managing director Dr. S Kumar Additional Director SK Wajit Saha CDO Bisnupur ki OC Inspector B Lunthang by Feina athoiba mitung lensing oina saruk yakhi